ꯃꯃꯥꯡꯗꯅꯤ ꯑꯣꯐꯤꯁ ꯃꯐꯝ ꯌꯧꯃꯤꯟꯅꯔꯛꯄꯗꯣ ꯅꯨꯄꯤꯗꯨꯗꯤ ꯈꯣꯏꯔꯥꯡꯈꯣꯏ ꯁꯥꯎꯅꯅ ꯆꯪꯂꯛꯏ꯫ ꯔꯤꯁꯤꯁꯨ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯐꯝꯈ꯭ꯔꯦ꯫ ꯒ꯭ꯂꯥꯁꯅ ꯋꯥꯜ ꯑꯣꯏꯕ ꯀꯦꯕꯤꯟ ꯃꯅꯨꯡꯗꯒꯤꯗꯤ ꯂꯣꯏꯅ ꯎꯏ ꯁ꯭ꯇꯥꯐꯁꯤꯡꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ꯫ ꯍꯧꯖꯤꯛꯇ ꯂꯝꯕꯤꯗ ꯈꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯤꯗꯨꯁꯨ ꯃꯊꯧ ꯍꯧꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯣ ꯍꯥꯏꯐꯦꯠꯇꯃꯛ ꯌꯦꯡꯂꯝꯂꯒ ꯍꯟꯅ ꯌꯦꯡꯈꯤꯗ꯭ꯔꯦ꯫ ꯔꯤꯁꯤ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯅꯔ ꯈꯛ ꯅꯠꯇꯦ, ꯃꯍꯥꯛꯁꯨ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯔꯝꯕ ꯃꯤꯁꯛꯅꯤ꯫ ꯃꯗꯨꯅ ꯃꯥꯒꯤ ꯃꯊꯧꯁꯤ ꯌꯥꯝꯃꯤ꯫ ꯕ꯭ꯔꯣꯗꯀꯥꯁ ꯑꯃꯗꯤ ꯄꯕ꯭ꯂꯤꯁ ꯇꯧꯗꯣꯔꯕꯁꯤꯡꯒꯤ ꯐꯥꯏꯅꯦꯜ ꯗꯤꯁꯤꯖꯟ ꯁꯦꯝꯕ, ꯂꯤꯒꯦꯜ ꯏꯁꯨꯁꯤꯡ ꯍꯦꯟꯗꯜ ꯇꯧꯕ, ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯕ꯭ꯂꯤꯁ ꯇꯧꯗꯣꯔꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯂꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯀꯨꯞꯅ ꯅꯩꯅꯕꯗ ꯔꯤꯁꯤꯒꯤꯁꯨ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯜꯂꯤ꯫ ꯃꯍꯥꯛꯀ ꯇꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯍꯩꯁꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯃꯐꯝꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯃꯥꯒꯤ ꯆꯦꯛꯁꯤꯟꯕ ꯁꯥꯊꯤꯕ ꯃꯇꯧ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯕꯛ ꯇꯧꯕꯗ ꯂꯣꯏꯅꯃꯛ ꯆꯦꯛꯁꯤꯟꯕꯅꯤ ꯃꯌꯥꯝꯁꯨ꯫ ꯀꯦꯕꯤꯟ ꯃꯅꯨꯡꯗꯨꯗ ꯀ꯭ꯔꯥꯏꯝ ꯏꯗꯤꯇꯔ ꯑꯃꯒ ꯋꯥꯔꯤ ꯇꯧꯔꯤ ꯔꯤꯁꯤ, ꯀꯨꯏꯗ꯭ꯔꯤꯕ ꯕꯣꯝ ꯕ꯭ꯂꯥꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯦꯀ꯭ꯌꯨꯔꯦꯠ ꯑꯣꯏꯕ ꯁꯣꯂꯤꯗ ꯑꯣꯏꯕ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯁꯔ꯫ ꯔꯤꯁꯤꯅ ꯗꯣꯛꯇꯔ ꯚꯤꯛꯇꯔꯒꯤ ꯗꯦꯠ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯅꯕꯒꯤꯗꯃꯛ ꯆꯠꯂꯤꯕ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥ ꯄꯔꯁꯟꯁꯤꯡꯗ ꯑꯇꯝꯅꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕꯗꯣ ꯗꯦꯠ ꯀꯦꯁꯇꯨꯒ ꯅꯛꯅ ꯃꯔꯤ ꯂꯩꯅꯔꯕ꯭ꯔꯅꯦ? ꯌꯥꯏ ꯀ꯭ꯂꯤꯅꯤꯛꯇꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯒꯨꯝꯕ ꯑꯝꯇ ꯐꯪꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯐꯪꯗꯦ ꯁꯔ꯫ ꯃꯔꯨꯑꯣꯏꯅ ꯗꯣꯛꯇꯔ ꯚꯤꯛꯇꯔꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯐꯪꯕ ꯁ꯭ꯇꯦꯠꯃꯦꯟꯗꯁꯨ ꯅꯨꯃꯤꯠꯇꯨ ꯌꯨꯝꯗꯒꯤ ꯈꯔ ꯁꯥꯎꯅꯔꯒ ꯆꯠꯈꯤ, ꯁꯨꯁꯥꯏꯗꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯕꯒꯨꯝ꯫ ꯋꯥꯗꯨ ꯈꯪꯊꯠꯊꯠꯂꯤ ꯔꯤꯁꯤ꯫ ꯁꯨꯁꯥꯏꯗꯀꯤ ꯀꯦꯁ ꯑꯣꯏꯔꯒ ꯑꯗꯨꯛ ꯂꯥꯞꯄ ꯆꯤꯡꯒꯤ ꯖꯒꯥ ꯑꯗꯨꯗ ꯃꯥꯒꯤ ꯗꯦꯗ ꯕꯣꯗꯤ ꯐꯪꯕ ꯍꯧꯅꯕ꯭ꯔꯥ ꯏꯗꯤꯇꯔ? ꯏꯗꯤꯇꯔꯗꯨ ꯃꯃꯤꯠ ꯐꯠꯐꯠ ꯀꯨꯞꯂꯒ ꯔꯤꯁꯤꯗ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯂꯩꯅ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯀꯣ ꯆꯠꯂꯛꯈꯤꯕꯗꯨ ꯇꯥꯕꯗ ꯔꯤꯁꯤ ꯐꯠ ꯌꯦꯡꯂꯛꯏ꯫ ꯃꯔꯣꯜ ꯂꯣꯟꯈꯠꯇꯨꯅ ꯂꯩꯔꯤꯕ ꯄꯦꯄꯔꯁꯤꯡ ꯑꯗꯨꯗ ꯊꯦꯡꯖꯤꯜꯂꯨꯕꯗꯒꯤ ꯗꯣꯀ꯭ꯌꯨꯃꯦꯟꯠꯁ ꯃꯌꯥꯝꯗꯨ ꯂꯩꯃꯥꯏꯗ ꯆꯥꯏꯊꯔꯛꯇꯨꯅ ꯇꯥꯔꯤ꯫ ꯂꯩꯅꯥꯁꯨ ꯃꯔꯩ ꯆꯤꯛꯇꯨꯅ ꯂꯦꯞꯂꯤ ꯃꯌꯥꯏ ꯆꯕꯨꯛꯇꯨꯗ꯫ ꯉꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯃꯥꯅ ꯁꯣꯏꯕꯁꯦ, ꯃꯁꯤꯡ ꯌꯥꯝꯃꯤ꯫ ꯐꯤꯕꯝꯗꯨ ꯎꯕꯗ ꯔꯤꯁꯤ ꯄꯤꯁꯨꯝ ꯁꯨꯛꯈ꯭ꯔꯦ꯫ ꯁꯦꯀꯦꯟ ꯑꯃꯅꯤ ꯌꯦꯡꯂꯝꯂꯒ ꯊꯣꯛꯂꯛꯏ ꯃꯄꯥꯟꯗ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯗꯨ ꯅꯥꯊꯩꯔꯝꯗꯨꯅ꯫ ꯂꯩꯅꯥ ꯆꯦ ꯑꯉꯧꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯒꯥꯡ ꯐꯝꯊꯩ꯫ ꯔꯤꯁꯤꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯁꯨꯛꯇꯨꯅ ꯍꯥꯏꯔꯨꯏ ꯍꯦꯛꯇ꯫ ꯅꯨꯄꯥ ꯃꯥꯁꯨ ꯃꯆꯤꯟ ꯑꯣꯟꯊꯣꯛꯅ ꯌꯥꯎꯕꯅꯤ꯫ ꯀꯩꯅꯣꯁꯦ? ꯂꯩꯅꯥ ꯐꯜꯂꯞ ꯌꯦꯡꯂꯒ ꯌꯥꯔꯛꯇ ꯉꯪꯗꯨꯅ ꯈꯨꯝꯃꯤ, ꯃꯔꯨꯝꯁꯨ ꯁꯣꯜꯂꯤ꯫ ꯆꯦ ꯎꯗ꯭ꯔꯥ ꯈꯪꯗꯦ ꯃꯃꯥꯡꯁꯤꯗ ꯇꯥꯔꯤꯁꯦ, ꯍꯪꯗ꯭ꯔꯁꯨ ꯌꯥꯕꯁꯦ꯫ ꯉꯥꯡꯖꯅꯤꯡꯉꯝꯃꯅꯤ ꯅꯪꯗꯤ꯫ ꯃꯥ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯀꯅꯤꯕ꯫ ꯇꯥꯔꯣꯏꯗꯕ ꯅꯠꯇꯦ ꯃꯔꯨꯝ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯔꯤꯁꯤꯅ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ꯫ ꯆꯦꯁꯦ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯉꯥꯛꯇꯅꯤ, ꯃꯥꯡꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ? ꯁꯣꯏꯕ ꯌꯥꯕ ꯃꯐꯝꯂꯣ ꯁꯤꯕꯣ? ꯂꯩꯅꯥ ꯑꯃꯨꯛꯁꯨ ꯈꯨꯝꯂꯛꯏ꯫ ꯈꯪꯉꯦ ꯑꯩꯁꯨ꯫ ꯃꯤꯁ 107, ꯖꯔꯅꯦꯂꯤꯁ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯀꯦꯜꯇꯤ ꯑꯦꯛꯇꯤꯡꯗꯨꯅ ꯌꯥꯔꯣꯏ꯫ ꯖꯔꯅꯦꯂꯤꯁ ꯑꯣꯏꯔꯗꯤ ꯄ꯭ꯔꯤꯁꯤꯖꯟ, ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ, ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯍꯥꯟꯅ ꯈꯪꯉꯨꯅꯦ꯫ ꯂꯩꯅꯥ ꯐ꯭ꯂꯣꯔꯗ ꯐꯝꯅ ꯔꯤꯁꯤꯗ ꯐꯠ ꯌꯦꯡꯈꯠꯂꯛꯏ꯫ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯤꯗꯣ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯈꯨꯝꯂꯛꯏ, ꯇꯞꯅꯗꯤ ꯈꯨꯝꯂꯛꯏ, ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯅꯅꯤ꯫ ꯁꯔ, ꯑꯩꯁꯨ ꯌꯥꯝ ꯆꯦꯛꯁꯤꯜꯂꯦ꯫ ꯆꯦꯛꯁꯤꯟꯅꯅꯤ ꯑꯩꯅ ꯑꯗꯨꯝ ꯁꯣꯏꯔꯤꯁꯦ꯫ ꯁꯤꯕꯨ ꯑꯩꯅꯔꯣ? ꯅꯥꯛ ꯌꯦꯠꯇꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯃꯆꯤꯟ ꯈꯨꯝꯂꯒ ꯅꯣꯛꯄ ꯌꯥꯎꯔꯦ꯫ ꯄꯥꯎꯈꯨꯝꯗꯨꯗ ꯅꯨꯄꯤ ꯃꯥꯒꯤ ꯅꯣꯛꯄ ꯈꯥꯡꯕꯗꯁꯨ ꯋꯥꯔꯦ꯫ ꯀꯅꯥ ꯑꯃꯠꯇꯅ ꯃꯆꯤꯟ ꯍꯟꯒꯠꯅ ꯈꯨꯝꯕ ꯉꯝꯗꯕ ꯔꯤꯁꯤꯗ ꯍꯧꯖ ꯂꯩꯅꯥꯒ ꯃꯔꯩ ꯇꯧꯅꯕꯁꯦ ꯃꯆꯥ ꯌꯥꯝꯅ ꯇꯣꯏꯔꯛꯂꯦ꯫ ꯁꯥꯎꯒꯟꯕ ꯔꯤꯁꯤꯒꯤ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯂꯩꯕ ꯐꯤꯕꯝ ꯑꯁꯤꯒ ꯂꯩꯅꯥꯒꯤ ꯃꯇꯧꯃꯛꯅꯤ ꯅꯣꯛꯅꯤꯡꯕ ꯇꯥꯕꯅꯤ꯫ ꯃꯤꯀꯨꯞꯁꯤꯗꯁꯨ ꯔꯤꯁꯤ ꯇꯊꯤ ꯆꯩꯔꯛꯇꯣꯏꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯃꯥꯒꯤ ꯁꯛꯐꯝꯗꯨꯗ꯫ ꯁꯨꯛꯄ ꯌꯥꯕ ꯁꯨꯛꯂꯒ ꯃꯨꯟꯅ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯝꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯞꯂꯦꯁ꯫ ꯋꯥꯍꯩ ꯑꯗꯨꯃꯗꯨꯅ ꯃꯥꯒꯤ ꯋꯥ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯤꯃꯆꯥ ꯑꯁꯤ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯕ ꯃꯥ ꯈꯪꯉꯤ꯫ ꯉꯥꯡꯂꯨꯕꯁꯨ ꯍꯦꯛ ꯉꯝꯖꯗꯦ꯫ ꯃꯁꯛꯁꯤ ꯎꯕꯗ ꯔꯤꯁꯤꯒꯤ ꯆꯤꯟꯂꯩꯁꯦ ꯐꯥꯖꯤꯜꯂꯤ ꯍꯥꯏꯕꯁꯤꯁꯨ ꯃꯁꯥꯗ ꯐꯥꯎꯔꯤꯕꯅꯤ ꯔꯤꯁꯤ, ꯑꯗꯨꯕꯨ ꯈꯪꯖꯗꯕꯒꯨꯝ ꯇꯧꯔꯤ꯫ ꯂꯩꯃꯥꯏꯗꯒꯤ ꯆꯦꯁꯤꯡꯗꯣ ꯈꯨꯟꯒꯠꯀꯦ ꯍꯥꯏꯅ ꯇꯤꯡꯊꯣꯔꯛꯂꯤꯕ ꯂꯩꯅꯥꯒꯤ ꯃꯈꯨꯠꯇꯨꯗ ꯏ ꯇꯩꯔꯤꯕꯗꯣ ꯎꯔꯨꯔꯦ ꯔꯤꯁꯤ꯫
ꯑꯣꯟꯊꯣꯛ ꯃꯨꯟꯅ ꯌꯦꯡꯂꯨꯔꯕ꯭ꯔꯥ ꯅꯨꯄꯤꯃꯆꯥ ꯑꯁꯤꯗ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯥꯁꯨ ꯐꯝꯊꯔꯒ ꯆꯦ ꯑꯉꯧꯕ ꯑꯗꯨꯗ ꯄꯥꯏꯒꯦ ꯇꯧꯔꯤꯕ ꯃꯈꯨꯠ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯇꯥꯞꯐꯥꯏ ꯑꯅꯤꯗꯨ ꯁꯦꯀꯦꯟ ꯈꯔꯒꯤ ꯑꯣꯏꯅ ꯃꯤꯠ ꯆꯥꯅꯩ ꯔꯤꯁꯤ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯂꯩꯅꯥꯗ ꯌꯦꯡꯗꯨꯅ ꯏ ꯇꯩꯔꯤꯕ ꯈꯨꯠꯁꯤꯅ ꯑꯉꯧꯕ ꯆꯦꯕꯥꯡꯁꯤꯗ ꯄꯥꯏꯁꯤꯜꯂꯨꯔꯗꯤ ꯑꯉꯧꯕ ꯆꯦꯕꯥꯡꯁꯤ ꯃꯆꯨ ꯆꯨꯁꯤꯟꯈꯤꯔꯣꯏꯗ꯭ꯔꯥ ꯑꯔꯤꯡꯕ ꯆꯦꯕꯥꯡ ꯑꯗꯨꯒꯤ ꯑꯄꯥꯕ ꯅꯥꯛꯁꯦꯞꯀꯤ ꯁꯔꯨꯛꯇ ꯌꯥꯠꯈꯤꯕꯅꯤ ꯑꯁꯣꯛꯄꯗꯣ ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯤꯠꯇ ꯌꯦꯡꯂꯝꯕꯗꯣ ꯍꯟꯗꯣꯛꯈ꯭ꯔꯦ ꯈꯨꯗꯥꯡ ꯄꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯍꯧꯒꯠꯄꯗ ꯅꯨꯄꯤꯗꯨꯁꯨ ꯆꯤꯡꯈꯠꯂꯛꯏ ꯈꯨꯠ ꯅꯥꯝꯃ ꯑꯃꯗꯨꯅ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯟꯈ꯭ꯔꯒ ꯕꯦꯅꯦꯠ ꯑꯃ ꯄꯨꯊꯣꯔꯛꯏ ꯈꯨꯠꯆꯥꯎꯗꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯖꯦꯡꯗꯨꯃ ꯄꯥꯏꯁꯤꯟꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯃꯥꯒꯤ ꯈꯨꯕꯤꯗꯨꯅ ꯈꯖꯤꯛ ꯇꯩꯔꯤꯕ ꯏꯗꯣ ꯁꯠ ꯅꯥꯟꯊꯣꯛꯈ꯭ꯔꯒ ꯕꯦꯅꯦꯠꯇꯨ ꯅꯞꯁꯤꯟꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯁꯨ ꯄꯥꯏꯁꯤꯜꯂꯝꯕ ꯈꯨꯗꯥꯡ ꯇꯞꯅ ꯊꯥꯗꯣꯔꯛꯂꯦ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯨ ꯈꯨꯟꯒꯠꯂꯣ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯨ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯔꯤꯁꯤ ꯃꯥꯒꯤ ꯀꯦꯕꯤꯟꯗ ꯆꯪꯈ꯭ꯔꯦ ꯃꯊꯧ ꯁꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯁꯨ ꯉꯁꯥꯏꯗꯒꯤ ꯑꯅꯤꯗꯨꯒꯤ ꯀꯨꯝꯍꯩ ꯃꯌꯥ ꯀꯥꯕ ꯌꯥꯎꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯆꯤꯕꯣꯟ ꯃꯨꯔꯨꯝ ꯁꯣꯟꯕꯁꯨ ꯀꯌꯥꯅꯤ ꯅꯣꯛꯄꯅ ꯀꯣꯡꯒꯥꯏ ꯔꯤꯁꯤꯒꯤ ꯃꯇꯧꯗꯨꯗ ꯉꯥꯎꯖꯕꯁꯨ ꯀꯌꯥꯅꯤ ꯂꯩꯅꯥꯗꯤ ꯂꯩꯅꯥꯅꯤ ꯃꯌꯥꯝꯅ ꯐꯥꯎꯅꯔꯤꯕ ꯏꯍꯨꯜ ꯑꯗꯨꯒ ꯃꯥꯒ ꯃꯥꯟꯅꯗꯦ ꯔꯤꯁꯤꯅ ꯄꯥꯏꯔꯝꯕ ꯈꯨꯗꯥꯡ ꯑꯗꯨꯗꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯂꯥꯛꯄꯒꯨꯝ ꯂꯩꯅꯥ ꯃꯃꯤꯠꯇꯨ ꯁꯨꯛꯂꯒ ꯈꯨꯗꯥꯡꯗꯨ ꯆꯤꯡꯁꯤꯜꯂꯒ ꯅꯝꯃꯤ ꯏꯪꯉꯤ ꯅꯨꯡꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯔꯤꯁꯤꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯅ ꯇꯤꯜꯂꯝꯕ ꯃꯥꯂꯪꯕ ꯑꯗꯨꯒꯤ ꯐꯤꯖꯤ ꯌꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯔꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯄꯔꯐ꯭ꯌꯨꯝꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯃꯁꯥꯗ ꯆꯨꯁꯤꯟꯍꯧꯕ ꯃꯥꯏꯊꯣꯡꯗ ꯑꯍꯦꯟꯕ ꯁꯛꯇꯝ ꯑꯃꯠꯇ ꯎꯠꯂꯝꯗ ꯂꯩꯃꯥꯏꯗ ꯆꯥꯏꯔꯤꯕ ꯑꯉꯧꯕ ꯆꯦꯕꯥꯡꯁꯤꯡ ꯑꯗꯣ ꯈꯨꯟꯒꯠꯂꯤ ꯂꯩꯅꯥ ꯒ꯭ꯔꯦꯁꯤ ꯂꯨꯔꯦꯝꯕꯤꯒ ꯑꯇꯩ ꯁ꯭ꯇꯥꯐ ꯈꯔꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯆꯣꯏ ꯉꯥꯡꯕꯁꯨ ꯍꯧꯔꯛꯏ ꯁꯣꯛꯀꯅꯤ ꯀꯥꯏꯅ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯔꯦꯗꯤꯗ ꯕꯦꯅꯦꯠꯁꯨ ꯄꯣꯀꯦꯠꯇ ꯍꯥꯞꯄꯝꯃꯦ ꯀ꯭ꯂꯤꯞ ꯐꯪꯉꯤ ꯍꯦꯛꯇ ꯄꯨꯊꯣꯔꯛꯏ ꯃꯤꯇ꯭ꯔꯪꯒ ꯍꯩꯕ ꯖꯥꯠꯂꯥ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡ ꯁꯔꯒꯤ ꯄꯣꯀꯦꯠꯇ ꯂꯣꯏꯅ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯔꯤꯁꯤꯕꯣ ꯂꯨꯔꯦꯝꯕꯤꯅ ꯇꯥꯅꯤꯡꯗꯦ ꯒ꯭ꯔꯦꯁꯤ ꯇꯥꯅꯤꯡꯉꯣꯏ ꯅꯪꯗꯤ ꯂꯨꯔꯦꯝꯕꯤꯅ ꯀꯩꯗꯧꯕꯗ ꯁꯣꯛꯏꯅꯣꯕ ꯁꯤꯅ ꯂꯩꯅꯥꯅ ꯑꯩꯅ ꯈꯪꯕ꯭ꯔꯣ ꯁꯤꯕꯣ ꯆꯦꯅꯤ ꯀꯥꯏꯅ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕ ꯉꯥꯛꯇ ꯃꯌꯥ ꯌꯥꯝ ꯊꯧꯋꯤ ꯃꯄꯨꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯒ꯭ꯔꯦꯁꯤꯅ ꯃꯄꯨꯁꯤꯅ ꯅꯪꯁꯦ ꯃꯍꯥꯔꯥꯅꯤ ꯇ꯭ꯔꯤꯠꯃꯦꯟ ꯃꯥꯟꯕ ꯊꯕꯛ ꯍꯦꯛ ꯍꯦꯛ ꯇꯧꯔꯤꯁꯤꯕꯨ ꯃꯔꯝ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯂꯩꯅꯥ ꯑꯁ ꯌꯥꯝ ꯋꯥꯔꯦ ꯅꯪꯒꯤ ꯋꯥꯈꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯤꯊꯤꯡꯒꯥꯏ ꯃꯤꯔꯨ ꯁꯧꯔꯥꯁꯤꯅ ꯄꯛꯇꯕꯁꯤꯅ ꯇꯧꯕ ꯊꯕꯛꯄꯨ ꯅꯪꯅ ꯗꯣꯂꯥꯟ ꯄꯪꯁꯥꯗ ꯁꯥꯒꯠꯂꯤ ꯅꯤꯡꯈꯥꯏꯔꯛꯂꯗꯤ ꯅꯪ ꯅꯜꯂ ꯁꯤꯗꯣꯏꯅꯤ ꯅꯪ ꯒ꯭ꯔꯦꯁꯤꯅ ꯇꯧꯔꯤꯕ ꯁꯥꯖ ꯂꯤꯆꯠ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯁꯤꯅ ꯆꯨꯝꯅ ꯈꯜꯂꯨ ꯌꯥꯗ꯭ꯔꯦ ꯒ꯭ꯔꯦꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯌꯥꯔꯦ ꯑꯃꯨꯛ ꯉꯥꯡꯗꯣꯏ ꯃꯌꯥꯁꯦ ꯀꯥꯊꯣꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯀꯦꯕꯤꯟ ꯃꯅꯨꯡꯁꯤꯗ ꯅꯨꯡꯗꯧꯅ ꯈꯤꯜꯂ ꯌꯦꯡꯉꯤꯁꯦ ꯉꯥꯡꯗꯣꯏꯒꯤ ꯌꯦꯡꯂꯤꯅꯤ ꯁꯠ ꯂꯣꯏꯁꯟꯁꯤ ꯃꯊꯧ ꯃꯔꯝ ꯈꯪꯗ ꯈꯨꯟꯒꯠꯈ꯭ꯔꯕ ꯄꯦꯄꯔ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯃꯐꯝ ꯑꯃꯗ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯃꯁꯨ ꯃꯊꯧ ꯂꯩꯅꯕ ꯉꯥꯛꯇꯅꯤ ꯅ꯭ꯌꯨꯁ ꯃꯦꯗꯤꯌꯥ ꯑꯃꯒꯤ ꯃꯊꯧꯗꯤ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯋꯥꯠꯇꯦ ꯍꯥꯏꯕ ꯌꯥꯏ ꯅꯣꯡꯃꯒꯤ ꯕ꯭ꯔꯣꯗꯀꯥꯁꯀꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯥꯒꯤ ꯇꯤꯝꯁꯤꯡꯒꯤ ꯂꯥꯏꯞ ꯇꯧꯅꯕ ꯁꯦꯠ ꯑꯞ ꯇꯧꯅꯕ ꯑꯃꯨꯛꯀ ꯆꯦꯟꯅꯕ ꯍꯧꯈ꯭ꯔꯦ ꯊꯕꯛꯅ ꯌꯥꯝꯕꯒ ꯅꯣꯡꯉꯥꯟꯕꯒ ꯅꯣꯡꯃꯒꯤ ꯃꯇꯝꯅ ꯂꯣꯏꯁꯤꯜꯂꯛꯄꯒ ꯈꯪꯍꯧꯕ ꯅꯠꯇꯦ ꯅꯨꯡꯁꯥ ꯍꯥꯏꯒꯠꯇꯅ ꯁꯥꯕ ꯃꯇꯝꯅꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯕꯗ ꯃꯍꯧꯁꯥꯒꯤ ꯃꯁꯛꯁꯨ ꯍꯣꯡꯂꯦ ꯈꯪꯅ ꯈꯪꯅ ꯆꯤꯟꯗ ꯍꯥꯏꯅ ꯑꯌꯥꯝꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯁꯦꯝꯒꯠꯇꯦ ꯑꯈꯪ ꯑꯍꯩ ꯑꯣꯖꯥ ꯄꯟꯗꯤꯠꯀꯤ ꯃꯤꯁꯤꯡꯅ ꯃꯁꯤꯡꯅ ꯍꯦꯟꯈ꯭ꯔꯦ ꯈꯨꯠ ꯌꯥꯎꯕ ꯊꯕꯛ ꯇꯧꯕꯗꯒꯤ ꯆꯤꯟꯅ ꯉꯥꯡꯕꯅ ꯃꯁꯤꯡ ꯌꯥꯝꯕ ꯂꯝꯗꯝꯅꯤ ꯑꯍꯣꯡꯕ ꯃꯌꯥꯝꯁꯤꯅ ꯉꯁꯤꯗꯤ ꯆꯥꯡ ꯍꯦꯟꯅ ꯁꯥꯔꯕꯅꯤ ꯁꯥꯕ ꯍꯦꯟꯃꯟꯕꯅ ꯑꯌꯥꯝꯕ ꯃꯄꯥꯟ ꯊꯣꯛꯅꯗꯦ ꯑꯅꯥꯕ ꯂꯥꯌꯦꯡꯁꯪꯐꯥꯎ ꯑꯗꯨꯐꯥꯎ ꯃꯤ ꯏꯇꯥꯛ ꯇꯥꯛꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯟꯇꯤꯟ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯑꯅꯦꯝꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯈꯨꯠꯇ ꯀꯣꯜ ꯀꯣꯐꯤ 2 ꯄꯥꯏꯗꯨꯅ ꯐꯝꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯉꯥꯏꯕꯒꯨꯝ ꯍꯔꯤꯁ ꯃꯊꯧ ꯂꯩꯇꯕ ꯑꯣꯐꯤꯁꯔ ꯁꯥꯗꯨꯅ ꯏꯔꯤ ꯀꯞ ꯑꯗꯨꯗꯁꯨ ꯑꯃꯨꯕ ꯃꯆꯨꯒꯤ ꯃꯥꯀꯔꯅ ꯗꯣꯛꯇꯔ ꯑꯥꯏꯁ ꯀ꯭ꯋꯤꯟ ꯍꯥꯏꯅ
Sawi mabu hainade khangna khangna asum laknaning ba phawi nupa siso. Linthoi gi free matamni canteen da chumdring lakpani nupido. Adobo mityingdi nungtigi yengba jagadoda hanna yengduna sulai. Lairami ngasisu Haris adumak. Madu ubada Linthoi sor asangbi mohole tanbagi. Mathau chinba police officer siso no magi soidana hospital sida yabida bi doctor ni pise laknaba lakli. Laktaba numit yaude. Nupa sidi adobo nupisina thokpiraktabagi wadani. Mathau kaya machillabaso minute 10 khakta oiraso kaithoklaga Haris ji hospital sida nungtigi laksai. Ngaiba yaba ngairaka tholaktaba masak udana hankiba numitso kongaini. Adobo anam kanduna adom lakliba asini. Nungshirure Haris na Linthoibu sengna nungshijarure. Nupido tallasu tanna lai. Khara naksilakpaga Harisu changsilai. Adoga coffee dupi. Madam Doctor gi refreshment. Linthoi iriba wahaida hana uraduna hangi. Kaino sina. Patient da sogan ba doctor do inthanaba cold coffee. Se engoda darkar oide. Darkar oiba oidaba kaino. Sidi coffee ni. Thao haiba. Canteen da lakli se coffee thabola inatro. Aina pire chap manadro. Paisa sep tawduini. Aigi su paisa yauzai. Nangi paisa do na ko na amuk lairaga thaksahoro. Ado hojikidi aina piri se hana lawro. Sibu kai kaigi. Handak ti nupido Haris ta haifet yenglaga pirak gido lawi. Masing khang da thai duna chatpa nupi se. Ngasidi Haris ki wa tabagum tawi. Pirak lido lawraga Haris na phamduna ngairamba hainau pangbi makhongi urumda thariba bench aduda changsilaga phamkre. Haris so lai tungda tablap. Adoga matai da lapna chathoklaga phamthai nupa mana. Naksilode kizabanara lapna phammi. Linthoi makarna iriba mayektuda munna yenglaga hairi. Ice cream haidi kaino. Haris no e. Difficult to connect with. Pakte. Chumdro. Kaya da kuire aina swai sida going officer oira isa. Security fa humlak sukre sinba. Ado sa pakte. Kari di pakchani. Amata pakte. Ado sida nung tigila isa kayino. Hospital lakpabu kayino hangi se doctor oiraga sipaw maram khangdaba. Anaba oirati nariba jagado phanaba layingnaba doctor ga tanaba yadro. Swaida sum phamlaga anaba phagadro. Heart patient ni haise nahana khanglamluni. Aidi doctor sunate karaida layingni khangbro. Doctor na takpidawni. Aidi heart ki doctor nate. Haris no e. Surgeon ni khangi. Heart surgery tawbiyo kaide. Nangna semningba oheningma maongda aigi heart se surgery tawragane ohello. Aigi su sawbiroi. SP na bo adukna dai chadaba wangangba. Police station sunate sidi crime area su oide. Investigation tawbu sunate. Mi babala sunate. Uniform sibudi sele. Adoiraso aidi michama ma oina lakpani nungsi choron lonba. Uniform duna kanana nangmu michamni haibidoiba. Mayam ki wa khangdi. Nangi wa na maruni. Aina sida laisa nungtigini. Coffee pairaga ngarise ngasi khaki wa nate. Coffee mamangdi thakpinaba leitadana hunduk lamangan kibana ayambani. Ngasi badi kai numino lawbikre. Linthoi ma pukningdadi noklabani. Nangna nungtigi laklaso. Coffee nungtigi piraso. Ay nangna hairido yaroy kaiso. Yadrasu yay. Ay ngaigi. Nangna yabo matamdufo. Ngay do na to sulagli, ngay so ngay kini. Ado may na hairaga nongma na traga nongma. Soy da na yara kani khaliro. Suga yaro hairo nangisa. Yara roy. Angang nangga ikanong sinabaya bro. Nang nahan ginahan mada chahi mga fa nahan bro. Yam na suahal sarakano. Chahi amani han basidik isu nati, lengga agong mani. Taning di SP. Paibo pau second dahan nariduni. Taning di doctor so, nungshire, sumya silagtradi thamoy wahan bagi naral pisilaga, ay na nayumdagi gypsy pura lokhat palak pataba. Handak Linthoi do sauning do na Haris ta pairap yengi. Nupado matay da napto na pambani, adu yoro po mit ying do da amuk susang sila ikazi. Tumin tumilay ni anido,
ꯀꯣꯐꯤꯗꯨ ꯁꯤꯞ ꯑꯃꯅꯤ ꯆꯤꯡꯕꯗ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯒꯠꯂꯛꯏ ꯅꯨꯄꯤꯗꯣ ꯍꯔꯤꯁ ꯂꯦꯞꯂꯤꯕ ꯂꯤꯟꯊꯣꯏꯗ ꯌꯦꯡꯉꯤ ꯋꯥꯗꯤ ꯉꯥꯡꯗꯦ ꯂꯤꯟꯊꯣꯏꯁꯨ ꯋꯥꯍꯪ ꯍꯪꯂꯛꯀꯗ꯭ꯔꯥ ꯈꯟꯅ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯇꯨꯅ ꯉꯥꯏ ꯋꯥ ꯑꯃꯐꯥꯎ ꯉꯥꯡꯂꯛꯇ꯭ꯔꯕꯗꯨꯗ ꯅꯨꯄꯥꯗꯨꯗ ꯃꯤꯠꯆꯤꯅ ꯌꯦꯡꯂꯨꯏ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥꯅꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯊꯃꯣꯏꯗ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯗꯨꯐꯥꯎ ꯆꯤꯟ ꯀꯥꯡꯊꯣꯛꯂꯒ ꯍꯥꯏꯕ ꯉꯝꯖꯗꯦ ꯅꯨꯄꯥꯗꯨꯁꯨ ꯈꯪꯉꯤ ꯍꯪꯉꯣ ꯌꯥꯎꯅ ꯍꯪꯗ꯭ꯔꯤꯕꯅꯤ ꯌꯦꯡꯕꯗꯃꯛ ꯌꯦꯡꯂꯝꯂꯒ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯆꯠꯈ꯭ꯔꯦ ꯅꯨꯄꯤꯗꯣ ꯅꯨꯄꯤꯗꯨꯅ ꯃꯅꯥꯛꯇꯒꯤ ꯍꯦꯛ ꯂꯥꯞꯊꯣꯛꯈꯤꯕꯒ ꯍꯔꯤꯁ ꯅꯥꯀꯟꯗꯒꯤ ꯂꯤꯟꯊꯣꯏꯅ ꯊꯛꯂꯝꯕ ꯀꯣꯐꯤ ꯀꯞꯇꯣ ꯂꯧꯈꯠꯂꯤ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯐꯥꯎ ꯍꯦꯛ ꯍꯥꯏꯕ ꯉꯝꯖꯗꯦ ꯁꯣꯟꯖꯩ ꯇꯞꯆꯩ ꯏꯀꯥꯏ ꯊꯤꯒꯜꯂꯤꯗꯀꯣ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯃꯁꯤꯁꯨ ꯅꯈꯣꯏꯒꯤꯗꯤ ꯅꯨꯄꯥ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯍꯟꯕ ꯄꯣꯛꯍꯟꯕ ꯉꯝꯕ ꯅꯇꯧꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯈꯣꯏꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ ꯅꯣꯡꯃꯗꯤ ꯅꯪꯅ ꯑꯩ ꯍꯩꯅꯗ꯭ꯔꯤꯁꯦ ꯁꯣꯏꯗꯅ ꯍꯩꯅꯔꯛꯈꯤꯅꯤ ꯑꯩ ꯅꯪ ꯅꯨꯡꯁꯤ ꯑꯩ ꯉꯥꯏꯈꯤꯅꯤ ꯑꯩ ꯅꯪ ꯑꯗꯨꯝ ꯉꯥꯏꯈꯤꯅꯤ ꯍꯔꯤꯁ ꯅꯣꯛꯃꯤ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯅꯤ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯛ ꯋꯥꯔꯗ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯏꯁꯅꯥꯒ ꯋꯥꯔꯤ ꯇꯧꯕꯗꯣ ꯎꯏ ꯆꯠꯀꯦ ꯇꯧꯔꯝꯕꯗꯣ ꯃꯥꯏꯀꯩ ꯑꯗꯣꯝꯇ ꯑꯣꯏꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯁꯨ ꯃꯤ ꯑꯍꯥꯡꯕ ꯃꯐꯝꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯍꯩ ꯂꯩ ꯎ ꯄꯥꯝꯕꯤ ꯃꯔꯥꯡ ꯌꯥꯝꯅ ꯀꯥꯏꯅ ꯊꯥꯏ ꯎ ꯃꯆꯥ ꯃꯌꯥꯝꯁꯤꯒꯤ ꯃꯔꯨꯝꯒꯤ ꯀꯥꯟꯅꯕ ꯂꯧꯗꯨꯅ ꯍꯔꯤꯁ ꯋꯥꯔꯤ ꯇꯧꯔꯤꯕ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛ ꯅꯛꯂꯞ ꯆꯪꯁꯤꯟꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯅꯕ ꯍꯣꯠꯅꯩ ꯌꯥꯏꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯔꯤꯁꯅ ꯃꯁꯛ ꯈꯪꯉꯤ ꯋꯥꯊꯣꯛ ꯂꯩꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯋꯥꯐꯝꯁꯦ ꯑꯔꯥꯏꯕ ꯑꯣꯏꯗ꯭ꯔꯦ ꯗꯣꯛꯇꯔ ꯕꯤꯛꯇꯔ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯌꯥꯝꯅ ꯂꯤꯡꯉꯤ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯗꯣꯛꯇꯨ ꯍꯦꯛ ꯈꯪꯅꯔꯛꯄꯗ ꯅꯪ ꯑꯩ ꯈꯛ ꯅꯠꯇꯅ ꯂꯣꯏꯅꯃꯛ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯌꯥꯝ ꯁꯣꯏ ꯌꯥꯏꯁꯅꯥ ꯃꯈꯨꯠ ꯑꯅꯤꯃꯛ ꯀꯥꯔꯟ ꯆꯟꯁꯤꯟꯅꯗꯨꯅ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯗꯣꯛꯇꯔ ꯕꯤꯛꯇꯔꯒꯤ ꯊꯋꯥꯏ ꯂꯧꯔꯝꯗ꯭ꯔꯒꯗꯤ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯤꯕ ꯎꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯃꯌꯥꯝꯗꯨꯗꯤ ꯀꯝꯗꯧꯅꯤ ꯃꯍꯥꯛ ꯇꯨꯃꯤꯟ ꯂꯩꯒꯗꯕ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯗꯣꯛꯇꯔ ꯑꯃ ꯅꯠꯇꯦ ꯈꯪꯕꯗꯨꯅꯅꯤ ꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯕꯤꯛꯇꯔꯒꯤ ꯀꯦꯁ ꯊꯝꯈꯣ ꯅꯧꯅ ꯐꯪꯂꯤꯕ CCTV ꯐꯨꯇꯦꯖꯇ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯁꯤ ꯀꯅꯥꯅꯣ ꯃꯗꯨ ꯁꯅꯝꯕꯒ ꯇꯥꯟꯅꯔꯒ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯇꯧ ꯏꯌꯥꯟ ꯌꯥꯟꯁꯤꯟꯕ ꯋꯥꯔꯤ ꯚꯥꯞ ꯇꯥꯕ ꯉꯝꯗꯕ ꯃꯌꯥꯝꯗꯨꯅ ꯍꯔꯤꯁ ꯃꯀꯣꯛ ꯉꯥꯎꯏ ꯑꯗꯨꯕꯨ ꯈꯪꯉꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯤ ꯍꯥꯏꯕ ꯑꯗꯨꯒ ꯕꯤꯛꯇꯔꯒꯤ ꯀꯦꯁ ꯑꯁꯤꯒ ꯍꯣꯁꯄꯤꯇꯥꯜꯒꯁꯨ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯍꯔꯤꯁꯀꯤ ꯊꯥꯖꯕꯅꯤ ꯋꯥꯔꯤꯗꯨꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯈꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯔꯝꯗ ꯆꯠꯈ꯭ꯔꯦ ꯑꯅꯤꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯒ ꯍꯔꯤꯁꯁꯨ ꯅꯥꯛ ꯌꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯏ ꯅꯨꯃꯤꯗꯥꯡꯅꯤ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤ ꯔꯤꯁꯤ ꯃꯊꯧ ꯍꯜꯂꯛꯂꯒ ꯃꯥꯜꯒꯤ ꯕꯦꯜꯀꯅꯤꯗ ꯍꯥꯡꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯑꯥꯔꯇꯤꯀꯜ ꯑꯃ ꯄꯥꯔꯤ ꯂꯤꯅ ꯈꯨꯠ ꯆꯪꯅ ꯁꯦꯝꯕ ꯃꯁꯥ ꯅꯥꯗꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨꯗꯁꯨ ꯇꯣꯏꯅ ꯌꯦꯡꯂꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯣꯜ ꯉꯥꯏꯕꯒꯨꯝ ꯉꯥꯏꯔꯤꯕ ꯀꯣꯜ ꯑꯗꯨꯔ ꯑꯃꯗꯤ ꯂꯥꯛꯂꯦ ꯐꯣꯟꯗꯨ ꯉꯥꯜꯂꯛꯏ ꯊꯤꯟꯊꯗꯤ ꯄꯥꯏꯈꯠꯂꯤ ꯉꯥꯏꯖꯔꯤꯕ ꯀꯣꯜꯗꯨ ꯍꯔꯤꯁꯀꯤ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯈꯪꯕ꯭ꯔꯣ ꯁꯠ ꯄꯥꯏꯈꯠꯂꯛꯏꯁꯤꯅ ꯈꯪꯉꯦ ꯅꯪꯒꯤ ꯀꯣꯜꯅꯦ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯦ ꯑꯩꯁꯨ ꯅꯪꯒꯤ ꯀꯣꯜꯁꯦ ꯉꯥꯏꯕꯅꯤ ꯗ꯭ꯌꯨꯇꯤ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤ ꯑꯗꯨꯕꯨ ꯍꯥꯟꯅ ꯑꯃꯍꯥꯅꯤ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯗ ꯁꯔꯨꯛ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯔꯛꯂꯕꯅꯤ ꯔꯤꯁꯤ ꯈꯖꯤꯛ ꯅꯣꯛꯏ ꯅꯣꯛꯅꯤꯡꯕ ꯋꯥ ꯑꯣꯏꯕ꯭ꯔꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯕꯗ ꯍꯥꯏꯗꯧꯕ ꯋꯥꯗꯣ ꯍꯥꯏꯌꯨ ꯀ꯭ꯂꯤꯅꯤꯛꯇꯨꯗ ꯀꯩꯒꯨꯝꯕ ꯑꯔꯣꯟꯕ ꯈꯔꯗꯤ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯀꯌꯥ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯍꯦꯟꯅ ꯆꯥꯎꯕ ꯀꯌꯥ ꯔꯤꯁꯤ ꯃꯌꯥ ꯆꯤꯛꯁꯤꯟꯅꯩ ꯀꯩꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯊꯃꯣꯏ ꯀꯟꯕ ꯅꯨꯄꯥꯁꯦ ꯈꯨꯗꯛꯇꯨꯗ ꯃꯄꯤ ꯏꯔꯥ ꯈꯪꯆꯦꯟ ꯆꯦꯟꯕꯒꯨꯝ ꯇꯧꯔꯛꯏ ꯃꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯕꯗꯅꯤ ꯆꯤꯛꯁꯤꯟꯅꯔꯤꯕ ꯃꯌꯥꯗꯣ ꯍꯔꯤꯁꯇꯤ ꯃꯥ ꯎꯕ ꯅꯠꯇꯦ ꯍꯥꯏꯔꯛꯏ ꯔꯤꯁꯤꯅ ꯑꯁꯤꯕꯇꯅ ꯃꯥꯡꯖꯕ ꯂꯝꯗꯝꯅꯤ ꯊꯋꯥꯏ ꯀꯌꯥꯒꯤ ꯂꯪꯂꯥ ꯂꯪꯆꯤꯟ ꯄꯨꯊꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯁꯛꯇꯤ ꯂꯩꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯔꯥ ꯂꯩꯕꯁꯤꯡꯗ ꯃꯔꯥꯒꯤ ꯆꯞ ꯆꯥꯕ ꯗꯟꯗꯤ ꯑꯃꯐꯥꯎ ꯄꯤꯗꯦ ꯃꯈꯣꯏꯅ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯁꯥꯎꯕꯇꯅ ꯈꯣꯟꯖꯦꯜ ꯍꯧꯒꯠꯂꯨꯕꯅꯤ ꯔꯤꯁꯤ ꯋꯥꯍꯩꯗꯤ ꯂꯣꯏꯗ꯭ꯔꯤꯉꯩ ꯍꯔꯤꯁꯅ ꯀꯧꯔꯛꯏ ꯈꯪꯀꯧ ꯔꯤꯁꯤ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯇꯦ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈꯤ ꯁꯣꯔ ꯑꯆꯧꯕꯗꯣ ꯇꯥꯏ ꯍꯔꯤꯁꯁꯨ ꯃꯥ ꯈꯪꯉꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯆꯤꯡ ꯐꯠꯇꯕ ꯑꯁꯤꯒꯤ ꯃꯒꯨꯟ
हाइदोक्ट्रबसु चही नौना लोइनरक्पा मरुप असिगी वाखल हरिस लोइना खंगी थेमसन वहाई ओइना हाइरई नंगी ओइबा थबक्का नंगी सिनफमदे यानसिनगनो वाले यामना वाले हौबदा ngairi nang sawatgano tanjadu mabo ibema thambal masugi manak changlakhiba sanaramba wari khazik tabagom tawi mabok ki mai thongado kayak tumin lerambana thambal masude yinglei harisla thamo ngalere torki kolu thamkre khangbaga mabok ibema do wa nganglei ya school gi namaga wari sanare nama aduna haibadadi ibema do nangi office da yawi harisidi nangbu masak khangdabro pisak piklingi dagi una khidrabanina khangbudi khanglaroi taningam daba wado magi office ka mari lenarakpadudadi rishi hanglei kanani haige ibo kariya maming dubu abo pu kawrin he ahal oisilakpasida hojikta khangkhiba mingdo kawre kari kisina haibro khangbai khangdaboi iran lana hairakliba mingduda rishi nokninglura male nokthori masugi minok uzbase atangbani harausei asumnaga nokpo ubase toina oge phangdabanina leihanningbani asumna adumak adubu ningkhiba amana penkhidaba amana laiman oidongna ngasi phawbada rishi ma ki mai thonggi minok ka yeknaba oiri nokningbasu phawde awatpa amatta leitaba imungda leidunaso rishi ki harauba nungaiba haibase awatpa amani no kanuni he angauba lala bro abok na hairi sibo abo nasunu pi soidana lakhini imungsida nongma ngaingamdaba tawgano nasugi apamba nasuna tawgadaba yamna leiri aigi yeknaba hinglini abo yeknaba hinglingei nasuna anauba lambela khong thangsin mangamloi yeknaba ga lamba tawba haibase abok araiba natte kaigumba nasuna fatanungda thoklodi nasuna pido kapkani madu nasuna pamde isu thoiba misak amakhak nate nasugi yeknaba pumnamakni yengnariba misak adugi mari leinaba khudingmak tumdri fawbadi nasunu pi yumsida purakpa nangi nasuri shina khakngam kiroi abok nasudi lami amagumbani migi machana pi luna chana tawsabido yumsida laklaga nasuna yeknaba yambaga khudong thikradi nasuni pido wahauroidrane abok masugi atappa wahaina ahal oirebi mabokki mitlu pirang thangalli asumna nongmata haidabani luongbagi wa panba khuding hut leiduna wa nganglamda thai thaiduna chatpa masunupana ngasi ngangliba atappa wahaising asina mabokki thamoi yamna nungsi hankre rishi mabokki mai thongado makhut ani changna paisili abo nangsi yang waramlani ko thambal mapi ira china yingse masugi matause maida ai wai ko bahaijade thamoidadi kaplibani masugi nungsiba wahaiduna adubu mapal thongda sauksinaribani saksararo napuna nang mungai hauribani rishi makok nomi abo chatlamu ai laage chebang amagi wari loidri waroisin purakloi chena amana hangdorakhini thangnaba chenado iramgani lamai adudadi wari kaya amagi mathangda ama hangdokhini aroiba lamai tuna yodri phawba mathang numidangdana heli khunggangdadi sarkargi mai chang naidaba amambabu mayek sengangi matakum hekta mumutki selwa tabakana amagi yumdadi generator solar matik chana thambana mai mutpa lakpa khenaba leite mahani adubu chana babudi lempana kona saba mayai eba imungdadi ina khunbagi matau tambagi matik leisaba natte mai lakliba makhai ngali hek mutkibada candle lantern na mahut silli pumambambadi natte kaadu masin thumna thali candle do mafam chana leiba pochei khudimag loina ui ibohal makutta mallaba photo mapaidna pisak pikpa nabimcha ani adugi mamonok prasaktam aduda munna yingduna masu mamonokli makuttuna nungshina nanbi saktam ani duda mangda thamliba upakna semba table adudaso thamli athuma haw haira amadi manam nungsiraba candle dok thawmai
सोली मचिंदसु तपना इसागी मपोक नुमिति कुमोन खुदिंगी लाई लेप लेता अदुबु कुइरे इचागी नुंसीबा माई थोंगदी उखिदबा नंगबु इपासे निंगसिंगलिब्राने मसकसु खंगलिरोइदो नंगनदी इपाबु सन सादुना चटपा हैद्रिंगे इमा इपा कौबा थोक्द्रिंगे इचादी लाभख्रबनी नुंसीदा इसाबु करम लेलिबा इपानसु नंगबु खंगलरोइदो मपी तारे इबोहल फोटो दुसु मथादा कोनसिनजै मतंग चाना कागी थोंग हांगदोरई चंगले लुरेंबी इबोहल तहा तहा पायरंब फोटो दो फुरित खाउदा हापसिनख्रगा फुक हगोतुना मचा लुरेंबी नागता चंगसिली इसा हलकलेदना लाउलो इपानी इसागी मपोक नुमित किदमक अथुम हाव मयाम थमलबनी लुरेंबी मपागी ngahaki matawdo uhoribani khanglibani adubu kaisu hairude mapagi waduda nokphet tawduna mapana sem sariba maphamduda changsilaga phamthai haraudrabru isabo harawe yamna harawe mapada munna yengduna yengzai ibohal makut ani lonsinnakhre aduga amuk hairi isorbu khurum ichagi apamba ningzo hairagi ibohal mamit ushinduna hairi he taibang semliba mapu aigi isagi mapok numit na lakpada icha thoibibu nadaba yektaba punsi nungsangba afaba mangol pibiramuko lurimbi mapagi minungsisu ubada ma kaploi ngamdre baba nangki minungsise ma kitra haina ayam pakhale ima leite haiduna ima daki phangdaba minungsi aduso nacha aigide wahatanaba baba nangna pibiri baba nang leirabdrade ayam waniko mapana macha nungsidana kana nungsiruni baba gidi icha khaktani icha khakta lurimbi mapada munna yenglaga hanglei tapna punsi sida amukta hangdriba wahang ama mikupsida hanglei baba na lona yengliba angang nupimcha anigi photo doda yauriba angang anido kana no kuini khumde ibohal wahang adugi paukhum khumbasu ngamde masa paituna khangingba amaka loinana hanglakliba macha nupigi wahang duda handakti khumlai maru lukthana nangi bhaibokni